Thasigi tang tara degi haugadoriba taranithoi shuba Manipur Legislative Assembly gi taret suba mifam gi mang oinana Assembly gi Speaker Thoktom Saitabrata Manipur gi Governor Ajay Kumar Balla BJP gi lenga asigi Chief Minister Nongtongbam Biren New Delhi da mathang Changsinkhre tongan besor sing degi SKTV na fangba pau gi matung inna ngasi nungtil pung amaga minute yangkai manga chatpa matamda Indigo flight ta Chief Minister Nongtongbam Biren New Delhi gi damak Imphal thadoki Nakalamaromda Works Minister Govindas Kontogjam Yauna Minister Amasung MLA Karasu ngasi athengbada New Delhi da chatlaba yai haina thajaba yaba paw amana haidi adumoinamak makoi gi khongchat asi political gi oiba thabak thauram gi ni haiba chapchana khangdrabasu awangba thaki thajaba yaba paw amagi matung inna Kumbha Mela pangthok liba asigi manung channa hayeng Kumbha sport hogdokpada saruk yananaba Union Home Minister Amit Sahana khangalakpadagi chatpani haidi Loinana Home Minister ga unaraba yabagi oithokpa leibaga loinana hayeng Imphal da halakani haidi amaromda miyamna ningfung ngangnarambadagi tasengna thoklakadra haiduna henna mapan thokna ngangnarakliba Assembly mifam gi mamang manung natraga matungda BJP gi lenga asida ahongba lakadra haina khutthektuna panabasu yauri panbe yabadi mamang chehi Inglisingani kunge mari ki December 8 amasung chehi asigi January kunge tareta Speaker Thoktom Saitabrata Union Home Minister ga unekiba matung ngarang amuk khanna New Delhi da Changsinkhre Speaker Denatana Governor Ajay Kumar Balla su ngarang New Delhi da chatkibani madugi mamangda tha asigi tang ahumda Mahut Minister Yumnam Khemchan su New Delhi da Changsinkhre adubu Union Home Minister Amit Sahaga unaba fangdri haina pau asi file tawba fawbada thajaba yaba pau aman hairi Assembly mifam mang oinana lengak asigi luchingba singda natana Speaker amasung Governor fawba yaungna New Delhi da Changsinkhre asina BJP lengak manungda dissident ki wafam amuk khanna safong laktuna lengak asida ahongbu purakna naba thabak paikhat pa horabra haibasishu ngangnarakli haukiba numit kharani gi mamangdagi confidence amasung no confidence motion pukhatpagi wafam su ngangnaba horakleri panbayaba amana Manungda napak tanabagi fibam manbagum lengak asida Cabinet Minister Oiriba Singhi Marakta Cabinet Mifam amadi lengak ki thabak thoramda tokhai na saruk yanarakpa loinana thoram kayada BJP gi MLA Singhi Maraktagi lengak asigi luchingbabu yaningdabagi nakoinana khonjal thorakpa leiribani